ngasi phongkhiba tungan tungan Manipuri sipungsingdagi maroibi ipausing myamna thamjagi ahanbada Karen Kaukarita Myanmar lanmi singa Resistance Force anigi marakta akanba lan satakre Karen state ki Kaukarit township ngasi Myanmar gi junta lanmi singa Karen Revolutionary Troop ki combined force ka akan mamongna nungmai kapna kre hadi Thaudo sugi matang mafam adumakta da leiba misa miyamna phungdorakpada Myanmar laingaki lanmi singna Nongthak tagi bom thadarak tuna landaba horakhibani Thaudo da misa mama sikhi aduga miye ani na phibam thina sonhi Myanmar military gi infantry battalions maudraka tarina motor cell kaya leptana mafam aduda leibi yum singda kapsinduna landakhirakhibani haidi nakalani goeba numai kapna bigi lana dunga seyu pung tare lom tarak padu waidigi hokhibani Myanmar gi lamisna kapsilakpa motor cell sing current state ki misam singda atamnana so onana kapsilakhibani makoina kapsilakpa motor cell sing aduna budi singi monastery amadi akoibda leba yum kya sathina amanga ta tonki ngasi ayuk pung tararom tarakpa do waidigi hauna junta gi aircraft leptana bom thadarakpa amadi numai kapsin migi thabak chathaba horakhi lanmi sing aduna tungan mafam manga digi nongthak amadi laikha gi lana satharakhibani Thaudo aduda town aduda leiba misam sing senpham khangdana laiki haina Kaukarita leiba miye mana phongdorakhi Kare National Union gi naknaba miye mana phongdorakpada junta lenga ke aircraft singna makogi nongthakta paisilakpa du mamina uba phangki loinana makoina nongthak ki Asian highway ga samjinariba Kaukarik amasum Mayawadi tab lambi singda bom kya thadabigi ahoba makol sing taba phangki Tanja da Kare National Unit ki nongmai kapa horakhibani Thaudo da junta lanmi kya so aso opanang ki haina mahakna makhatana pawdam lakhi Kare National Union gi hana lanmi oiramba duga Kare National Defense Organization gi thabak toriba BOL Sena phongdorakpada ma hauzik Kauthu Lai Army gi makhada thabak tori lup asi sayesi gi July thada nauna linkhakhibani ngasi irai numiki ayukta lup asi gi lanmi singna akan mamongna junta lenga ki lanmi singda target tawdun landa singki makoina town asi gi Colgate manakta leiba district police office amadi lenga ki inter departmental administrative office ta akan mamongna landa duna Myanmar lanmi sing aso apanang hanki haiden su pausna makatana su phongdorakli Makasa tarak poina to papa mana Thangjing Hill Range ta tharama popi pami sing khunja singna napi hida kaptuna mangankre Sarkar hauzik sathari war on drug 2.0 asida sagoladuna Chuchampur district ki henglep sub division gi manung sana leiba Thangjing Hill Range ki nungsuk thangba maikeida tharama yamlaba popi pami sing khunja singna napi hida sing kapa yauna saina kantatuna paksana manganbegi thabak satakre Khunja singna sathariba thawong adu Chief Minister N Birena thagatpa phongdokre pausna makhatana hairibana Thangjing Hill Range ki nungsuk thangwa sarukta popi pami sing paksana thare habigi akhanba pawma phangmadagi Chuchampur SP Shivananda Sarvem sum additional SP Ops TH Deshorjit anigi supervision ga loinana SDPO Thalon Golam Hajjaw masum henglep OC Thangkhomang haukip ki command makada police team amana numit mari ni subna maphamadu da sangsinduna survey sataki hairiba survey du da Thangjil Hill Range ki bihi langnom old nabina masum mongkel hairiba khulom sida popi pami sing park sana tharama thingnaki hairiba mafam asi yamna lapa duga gari satok jasin tawba yaba mafam nati mafamadu da tharamniba popi pami sing adu hawgotpa hawbada ngairiba singni Police team aduna popi pami thariba jaga sing adu survey sathaba loiraba matungna Chuchampur SP gi advice matungina mafam adugi khul gi sip sing amasung khunja sing adu Chuchampur gi additional SP Ops gi office samon toki loinane henglep osina popi pami tharamniba khul adugi sip sing adu Chuchampur gi additional SP Ops gi office ta puraga lakhi khul gi sip sing aduna makoi gi area ta thariba popi pami sing adu makoi na thaba nati hain phungdoki adubu additional SP Ops na makoina sip oiribu khul sing adu gi area da popi pami sing tharibadu matau karamna makoi gi nati haiga doribano numit taraga mangani gi menungna mafam adu thariba hogolakpada ngairiba popi pami sing adu yantatuna manghandrabadi police team sing mafam adu popi pami sing adu manganba lakpada makoi loina phagani haina khanganki loinana popi pami thariba sing adu apaba phal phangloi haina section warol pikhi aduba village chief sing adu
उपाय अमत लेखिदे मखोई मखोई जगह सिंगदा पॉपी पंबीसिंग थालोय हैना पुलिस मपुंग फाब कोऑपरेशन पीबग लोइनना हाइरिबा मफम अदुगी मनुंगदा पॉपी पंबीसिंग अदु यंथतुना मंगनगनी हैना एडिशनल एसपी ऑप्स थाजबा पिखि मखातना नकलनी की मरक्ता आपबा मरी लैनबा मदी थाजनबा अमग लोइनना विलेज चिपसिंग अदु मखोई मखोई खुलसिंग हलनखि विलेज चिपसिंग अदुना सुचानपुर की एडिशनल एसपी ऑप्स थाजबा पिरम की बदुगी मतुंगिना मखोई मखोई खुलद थारिबा हगोलपदा गाइरिबा पॉपी पंबी थारिबा सिंग अदु नापी हिदाक सिजनदुना मदी सैना कंथतुना मंगनबगी वरेप लौखि रोइनना वरेप अदुगी मतुंगिना पॉपी पंबी सिंग अदु नापी हिदाक कापथोक्तुना पाक्सन मंगन तखनबगी थवोंसिंग सतखि हाइरि अदुमा पुलाकदोरिबा नुमित खरनी एसिगी मनुंगदा हाइरिबा जगासिंग अदुदा पुलिस की मेकेदिगी अमुखना सर्वे पांगथोकनी सुचानपुर अमसुम सनदेल डिस्ट्रिक्ट लोनना हाउपी रेंज की संगाई कोट अमसुम सिंगाट सब डिवीजन की मनुंग सदा लैरिबा मोंगजंग खाखुवाल लंचा विलेज द पॉपी पंबी सिंग थारे हैबिगी पाव अमसु फंगले हाइरिबा जगह सिंग अदुदा थारिबा पॉपी पंबी सिंग अदु मंगन तखननबा अमसुम लीगल एक्शन लखनबा अथुबु मतमना सर्वे तौरगनी सुचानपुर डिस्ट्रिक्ट पॉपी पंबी थाबगी थबक्ता हकथेंगना मदी नकोइनना सेनरिबा सिंगना पुलिसना पॉपी पंबी सिंग पार्क सन मंगननबा थबक सथरिबा सिदा मापुंग फाब कोऑपरेशन पिबियु करिगुम मफम सिगी अकोइबदा पॉपी पंबी सिंग थारंबा यावरबदी आइन की मतुंगिना सब साबा थबक लखटकनी हाइनसु हेंगलेप एरिया दा लैरिबा सिंगदा सुचानपुर पुलिस की मेकेडी सेक्शन वरोल खंगन खरादी अतोप पाव मनमु याम लबद्र का कोना फाखिब नुपा मकोना लुपा लाख तारा पर्सनल बोन थियलब मतुंग बेल थदोखरे लुपा करोड़ 2.5 रोंगी साइकोट्रोपिक ड्रग WY टेबलेट फावग मरी लेना स्पेशल जज NDNPS मणिपुरना जेल थमनिबा नुपा महाई कोना लुपा लाख तारा पर्सनल बोन थियंदुना बेल थदोखरे हाई कोर्ट की जस्टिस MB मुरामदंस की बेंच ना अक्टोबर 8 बेल थदोखरब नुपादुगी ममिंगना nganगोम समोरेंद्रो सिंह अपोक्पा NG मधुमंगोल सिंह कवि तखेलवांग लेकाइदगिनी पिटिशनर न माकी काउंसिल की खुतांग माकपु पुलिस न फारब मतुंग कोना जुडिशियल कस्टडी रिमांड पीरब मतुंग स्पेशल जज NDNPS मणिपुर बेल थदोपियु हाइना बेल एप्लीकेशन फाइल तौखि अदबो कोना माकी बेल एप्लीकेशन अदु जुलाई 15 ऑर्डर अमा थोक्तुना डिसमिस तौखि तुंग पिटिशनर्स न माकी काउंसिल L शिवानंदा एडवोकेट की खुतांग हाई कोर्ट अमुक एंटिसिपेटरी बेल पिबिना फाइल तौरखिबनी पिटिशनर की काउंसिल बेंच असिदा सबमिट तौखिबदा पिटिशनर न हाइरिबा साइकोट्रोपिक ड्रग WY टेबलेट सिंग अदो पिटिशनर मसामक्तगी फाबा नति ड्रग सिंग असि माइबम जेतेसोर सिंग साइ कुनगनि पान अपको माइबम गरेसोर सिंग खेत्रिगाव नहार अवांग लकाइते लैबा मियमना थाउब इकोबेन नंबर MN01 AS0772 मनुंदगी खुदेंग थाबिद लैबा कुनसुब असम राइफल्स की चेक पोस्ट AR पर्सनल सिंग चेक तौबत थेंगनरक्तुना नुमित अदुदा फाबनी अदुगा पिटिशनर समरेंद्र सिंहान अतोप गरी अमत तोंगदुना मोरेदिगी इम्फाल तमना लाकपदा जतेसोरना मसक ताक्तुना AR ना नुमित अदुमक्तदा फाकी लोइनना मोरे पुलिस ता सिनदुना मोरे पुलिस ना मखोगी मथक्ता FIR नंबर 32 क्लोज 6 2022 MR PSU S22 क्लोज C 60 क्लोज 3 29 of NDN PS Act register तौदुना कोर्ट पुथोकलबा मतुंग जेल थजिनखिबने हाइरि फगतखिबा साइकोट्रोपिक ड्रग WY टेबलेट सिंग असिगा पिटिशनर समोरेंद्रोगा करिसु मरी लेनदे मति पुलिसना ड्रग सिंग असि फाबगी मतांग हाउजु फावबा पुलिसना पिटिशनर असि इन्वॉल्व तौबगी प्राइम फेस एविडेंस अमता पुथोकपा ngamdana लैदि अदुगा पिटिशनर की मथक्ता पुलिसना NDNPS एक की मखादा सेक्शन क्या अमा पंचिलिबसि मरम सादि स्पेशल जज NDNPS मणिपुर पिटिशनर की बेल एप्लीकेशन अदु कारिमता खनबिरमदना डिसमिस तौखिबदु जज न लाना ऑब्जर्वेशन तौखिबननी हाइना सबमिशन पीरुदुना पिटिशनर की ABSC अलॉट तौबिदुना बेल थदोपियु हाइना प्रेयर तौखि पिटिशनर की काउंसिल केस असिगी आर्गुमेंट मतमदा बेंच असिना असुना थमखि मदुदि पिटिशनर ना दरकार ओइबा बोन सिंग फर्निश तौनबगी रेडी द लै अदुगा बेल ऑर्डर लोइनना कोर्टना पीबा टर्म एंड कंडीशन सिंग इंदुना पुलिस की इन्वेस्टिगेशन द कॉर्पोरेशन पीगनि हाइना बेंच असिदा थमखि हाई समरजीत दी लर्नेड एडिशनल पब्लिक प्रोसिक्यूटर ना पुलिस की इन्वेस्टिगेशन पुथोक्तुना असुमना सबमिशन पीखि मदुदि हाउखिबा जुन 23 की नुथिल पुंग 9:45 तारकपदा KG 5.852 लुम्बा मार्केट प्राइस लुपा करोड़निगा लाख यांखै ओइगदब WY टेबलेट सिंग असि जातेसोरना थौबा इकोबेन नंबर MN01 AS0772 दा हापतुना मोरेरोमदगी पुदुना लाकपा डिटर्जेंट की प्लास्टिक बोतल
bucketsingi manungda lotuna purambadagi khudeng thabida leiba kunsuba Assam Rifles ki check posta AR personals na check tawra thengnaratuna AR na Zateshwar bu makhoi custody da detain tawraba matung pot asi more digi hablakiba ngangom Somarendro Singha su atopa gari amada tongduna Imphal tamna lakpada Zateshwar na masak taktur AR na numit adumakta da phaki hairi khudeng thabida leiba Assam Rifles na makhoi ani digi fagalaba WY tablet singamadi eco ben ga kona tungda more osi kauduna sinarakhibani more police na makoi ani gi mathakta FIR number 32 close 6 2022 MR PS US 22 close 60 close 3 29 NDNPS ek panduna judicial magistrate first class more da puthoktuna numit tarani gi police custody remand lauthaduna lakhi Makhoi anina police custody da leiringai da police ki investigation tawba matamda fagalaba WY tablet singa si MD makakmayum Rahis Elias Zamal se kungamanga apokpo MD makakmayum aboyai lilong makhalekai digi miyoy sina more digi Somarendro Singara Jun taragatreta sinarakpani hain report adu da pali maramasina petitioner si hairiba case asida sienaba miyoy ni maki bail application asi bench asina dismiss tawda matik sai haina submission piki bench asina case adugi fake amasum circumstance kupna yenglaba matung asumna opinion piki madudi petitioner si matam sangna jail namsinduna thambasum loi petitioner si gi mathakta siriba moral sing trial manungda kona test tawi yai aduga petitioner sina witnessing da influence tawroi evidence sing temper tawroi mark trial with the case asi thengnagani amadi justice tagi nanthokna ba khat Sieloi haina thamlaki ba condition sing yenglagadi petitioner si bail da thadokpada bench asina entitled tawi haina opinion pi khenesu paus na phongdorakli makasa thara koina to papamna tuan maphamari digi police na lupa crore kungo humdoi yoigedaba heroin fare Mizoram police na state asida Mayai kab chinja ki mayuk satharakpa drive singi manung sa nangarang amasung asi Sampai district ki tungan maphamari de satakiba thihum gi thabak ta lupa crore kungo hum doirong gi oigedaba yamlaba heroin sing phagat pangam khri hari hiramasi ga mari lainana Mizoram police na phongdorakibada yamlaba heroin sing aduga kona na miyoi taruk su phagat pangam khri pharba miyoi sing adugi manungda Myanmar national ama yawi hari haukiba sagol sunumiki numidang na Sampai district ki manung sanba Tuipui village ta police na akaknaba pawma phanglaba matung thihum gi thabak sataki maduda heroin kilogram 5.4 phangba ngamki yamlab drug singa duga loina na nupi ama amadi ma ki mapuroi bisu fagat pangam khre pharaba matai manao du jekha thardagini Myanmar ga tainana lairiba khungung asidagi yamlab drug sing phaba sendaki asina ahan mane amaramna champhai gi kilometer samaram satlaga leiba Kongan police check gate masagi sai kungani palom surabi Myanmar nationalist amaga loinana local gi miyu ama heroin gram kungamari gi kona na fakhi mani heroin singadu sapon cap ani da hablaga purakhi bani atopa mana jokha thardagi cap tongduna lakhiba miyu ani dagi heroin phaba ngamki heroin singadu makoina sarakhiba popcorn hap box adugi makhathang sarukta haptuna puraklam khibani amaramda ngaseyu anganmada miyema heroin gram samga yankai ga taruka konana phabangam khibani haidi atopa pawmana president amasum prime minister visit tawraba yana lairi Laibasigi president Draupadi Murmu amasum prime minister Narendra Modi thasiga aroiba sarukta natragana mathang thagi anganba sarukta Nagaland da visit tawraba yana lai haina official oiba report amana haidi Report singi matugina lewa sigi Prime Minister Narendra Modi thasi gi kungani pana Kohima gi Indira Gandhi Stadium na pangtukpa miyam gyoba rally amada wangang labayai aduga amarom da lewa sigi President Draupadi Murmu na mathang thagi ahan masayol laklaba yai haina thajanari handagi khongsat asina President gi ahan Nagaland khongsat oigadori bani haidi amarom da President amasum Prime Minister lakpaga mari lainana Nagaland section thorang gi thabak sing paikat pahokre haidi Makasa tharak puina memna tentak na thamjagi Omiam pot ki manak nakna construction work sing sathabada ko na athingwa thamkhre Megle gi Omiam pot ki manak nakna yum amadi building yauna company gi officing sajilakliba aduna mara moiraga part asigi saktamna sauna akaiba pirakpaga loinana ising moshit halakpadagi makhatana part asigi manakta construction work sing tawbada Megle high court na athingwa thamkhibaga loinana karigumba sagi hairabasu part asida amadi akoibeda sondanaba mawongda sanaba khankhre hari Meghalaya High Court ki Chief Justice Sanjeev Banerjee amasum Justice Wan Lura Dongdo gi bench amana
Omiam Part ki manak nakna construction work sing sa thabada ating matam ki bini part asigi meter lising amagi akoi bida makalamatagi construction work sing tawdana ba akan ba instruction pi ki baga loinana hana sajilamba yum amade building sing dagi tholak ba phataba puba outlet sing part asidigi meter sahum lamna tahan gadabani masigi akoi bida tahalapa yaroi court ki order asi government amadi district administration athubu matamna thabak to ondoktuna part asida miyeng sangnaba sukhan khari amarom dana Assam samu ama maina sing badagi siri Assam government state asida lamlaki samu sing yamna toina sibigi thaudok thokliba sidagi ngak thokna ba khonarabasu mapong phana mai pak ngamdabaga loinana ngasi samu ama maina sing badagi siri hari Assam gi Udalguri district ki manung san mapam amada mai satpa wayar amaga thengnarubadagi samu asi maina sing dunu sikibani ngasi gi thaudo asi tharaga tien khraba sayolani gi matam asida state asida sikiba samu gi masing taraga mari sukre Umangi saruk singdagi tholak tuna manak nakna leiba khungang singda lamlaki samu singna machinjak thiba yamna toina lakli masina maram oiraga mi amadi samu gi marakta conflict yamna toina thokpaga loinana maina singduna samu sibigi sangs wangli haina forest department na phongdok ki baga loinana forest department gi mekediga siguma thokdok singa si thokandana ba kana honari hairi makasa tarak poina to pa pawmana kona mother case ki status report pikhalangna ba khangan khre Mamang thada Uttarakhand gi hotel amada receptionist oina thabak tawduna leibi masagi sei taraga mapalom surabi Ankita Bandari mother case ki matana thijinbagi thabak tawriba special investigating team SIT the case adugi report sing pikhalangnaba Uttarakhand High Court na ngarang khankhre Justice Sanjoy Mishra gi single bench na report pikhalangnaba order tawkhibaga loinana mathangi hearing lakliba November 3 da pangthoknaba court na fix tawkhre Ankita Bandari Mishigi case asi CBI da sinakinaba civil organization kya gi meke digi taksilak leptri hari amasuma sai sai taraga mapalom surabi Ankita Bandari magna receptionist oina thabak tawriba hotel adugi mapu Kulkit Arya amadi hotel adugi manager Saurabh Bhaskar amasum assistant manager Ankit Guptana hotel aduda lakpa VIP sing nungai hananaba haibadi yadabadagi makpo hatkibani mak hatkibaduna maram oiraga Uttarakhand gi mapum kyada sarangnabagi thaudok sing thokhi amaramda victim asigi imung munungi miyai singna Uttarakhand BJP lusingbagi masano pa masu oiriba Pulkit Arya amadi mak loinaba miyoi anina makhoi gi masano pi adu rap taraba matung hatkibani hena sar story Heramesi gi matang nasu akhanaba medical team amana thijinbagi thabak satharibani adumena mamang sayal do official oidaba report amana Ankita Bandari rape taroga hatkibani hena phongdorakpadigi miyam gi iho amuk hena kankhalakibani iho kankhalakpadigi kona thijiliba adugi report pikhalangnaba mari lainaba singna khankibani panma yabadi mi CAC gi matang BJP na senior leader Binod Arya bu party tagi suspend tawkibani hanasu pausna phongdorakli amaromdana Muslim asengba amatana BJP da vote piroi Samjawadi party gi oina Sambaldagi karakhiba MLA Iqbal mudana lebasita leiriba Muslim asengba amatana BJP da kaidonung da vote piroi haina claim tawkhiba loinana BJP kanglup naiba party ni haina moral sirakli BJP da moral sikhiba natana All India Majlis Ittihadur Muslimin AIM da moral sirakli party asibu lusingliba Asad Uddin OIC BJP ga naknaba miyoini hansu moral sikibaga loinana AIM na Muslim singa asingma masak mangana na khonare haidi mana makata na phongdo khibita BJP gi parent budi woriba Rashtriya RSS na kanglup naiba thabak kya sathari haibisi lebas gi miyam na mayek sing na khanglaba wafamne lebas de laiba Muslim minority sing yaun atopa lining chatpa apiko phurup singbu Hindu lining sarana na thauksal kya paikali hainasu Akhilesh Yadav na lusingbu Samjawadi party MLA sina maral CD haidi hainasu pausina makhata na phongdorakli Lushilak point na topa pawmana Pakistan gi election commission hanagi PM Imran Khan disqualify tawduna sahi manga public office paiba thingkre Pakistan gi hanagi Prime Minister Imran Khan asobu sa thing piba khongtang amada irai numita lebasi gi top election body na makpu tawksa khana case ka mari lena disqualify tawduna sahi manga public office paiba thingkre case asida mapan gi leader sing na pirakpa gift sing dagi phangba senpham sing losili haina makpu moral siribini Chief Election Commissioner Sikandar na lusingba member mari gi bench amana yanaba puraklaba pi hiba rolling adugi matungina Pakistan Tehrik-i-Insaf
PTI gi chairman si sahi manga parliament ki member oiba yararoi wareb adu member manga gi bench adu mot ama to oin laukhibani adumena mak Punjab ki member di ruling adu lauthokpa di yaukidi hairi Imran Khan gift sing yon badagi phangba profit sing haidoktabagi damak ma ku disqualify to biyo haiduna haukiba August ruling coalitions governments lawmakers sing masagi sai humdra suraba Khan gi mayok election commission of Pakistan ECP the case ma file to kibani hanisu paus na phongdorakti adu hausgo na dimya paus matanga sa sinjarage masu myam puna anau update ngaminasi